ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯊꯥꯖꯕ ꯉꯝꯗꯕ ꯐꯥꯒꯤ ꯐꯅꯥꯏ ꯁꯥꯖꯤꯜꯂꯒ ꯂꯤꯕ ꯃꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯝꯂꯕꯗꯤ ꯃꯁꯤꯕꯨ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯔꯒ ꯈꯪꯅꯔꯝꯂꯣꯏ꯫ ꯄꯦꯔꯥꯅꯣꯔꯃꯦꯜ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯁ꯭ꯄꯤꯔꯤꯠ, ꯚꯨꯠ ꯄ꯭ꯔꯦꯠ, ꯊꯋꯥꯏ ꯑꯁꯤ ꯍꯥꯟꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯒꯧꯔꯕ ꯇꯤꯋꯥꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯋꯦꯜ ꯔꯦꯁꯄꯦꯛꯇꯦꯗ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯑꯃꯅꯤ꯫ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯗ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅꯗꯤ ꯒꯧꯔꯕ ꯇꯤꯋꯥꯔꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯥꯟꯅ ꯇꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛ ꯏꯟꯗꯤꯌꯟ ꯄꯦꯔꯥꯅꯣꯔꯃꯦꯜ ꯁꯣꯁꯥꯏꯇꯤꯒꯤ ꯐꯥꯎꯟꯗꯔꯅꯤ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯨ ꯑꯀꯤꯕ ꯑꯃ ꯐꯥꯎꯕ ꯐꯥꯎꯗꯕ ꯃꯈꯩ ꯄꯦꯔꯥꯅꯣꯔꯃꯦꯜ ꯀꯦꯁ ꯀꯌꯥ ꯑꯃ ꯁꯣꯜꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ 7 ꯖꯨꯂꯥꯏ 2016ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯒꯧꯔꯕ ꯇꯤꯋꯥꯔꯤ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯌꯥꯝꯅ ꯃꯤꯁꯇꯦꯔꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯕꯥꯊꯔꯨꯝꯗ ꯁꯤꯔꯒ ꯂꯩꯔꯝꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯕ, ꯊꯥꯖꯕ ꯄꯥꯛꯅ ꯉꯝꯂꯣꯏꯗꯕ ꯐꯤल्म ꯑꯃꯒꯤ ꯋꯥꯔꯤ ꯃꯥꯟꯕ ꯏꯟꯗꯤꯌꯟ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯒꯧꯔꯕ ꯇꯤꯋꯥꯔꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯒꯧꯔꯕ ꯇꯤꯋꯥꯔꯤꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯁꯤ ꯀꯌꯥꯃꯨꯛ ꯐꯦꯃꯁ ꯑꯣꯏꯕꯒꯦ ꯍꯥꯏꯔꯒꯗꯤ 2025ꯗ ꯗ ꯒꯧꯔꯕ ꯇꯤꯋꯥꯔꯤ ꯃꯤꯁꯇ꯭ꯔꯤ ꯀꯧꯕ ꯏꯟꯗꯤꯌꯟ ꯋꯦꯕ ꯁꯤꯔꯤꯁ ꯐꯥꯎꯕ ꯄꯨꯊꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯒꯧꯔꯕ ꯇꯤꯋꯥꯔꯤꯅ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯀꯦꯁ ꯑꯗꯨꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯔꯨꯞ ꯃꯌꯥꯝꯕꯨ DAshil 2.0 4Everꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯒꯧꯔꯕ ꯇꯤꯋꯥꯔꯤꯅ ꯁꯤꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯋꯦꯁ ꯗꯦꯜꯂꯤꯒꯤ ꯖꯅꯛꯄꯨꯔꯤꯒꯤ ꯍꯟꯇꯦꯗ ꯍꯥꯎꯁ ꯑꯃꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯨꯔꯒ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯈꯤ꯫ ꯈꯨꯗꯤꯡꯃꯛ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯎꯏ, ꯑꯗꯨꯕꯨ ꯒꯧꯔꯕ ꯇꯤꯋꯥꯔꯤꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯦꯛꯁ ꯃꯣꯔꯅꯤꯡ ꯒꯧꯔꯕ ꯇꯤꯋꯥꯔꯤꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛ ꯕꯥꯊꯔꯨꯝꯗ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯕꯥꯊꯔꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯒ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯣꯏꯔꯝꯈꯤꯕ ꯐꯤꯚꯝ ꯑꯗꯨꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯅ꯭ꯌꯨꯁ ꯄꯣꯔꯇꯦꯜ ꯑꯃꯗꯤ ꯒꯧꯔꯕ ꯇꯤꯋꯥꯔꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯒꯧꯔꯕ ꯇꯤꯋꯥꯔꯤꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯀꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯋꯦꯁ ꯗꯦꯜꯂꯤꯒꯤ ꯖꯅꯛꯄꯨꯔꯤ ꯍꯟꯇꯦꯗ ꯍꯥꯎꯁ ꯑꯃꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯒꯧꯔꯕ ꯇꯤꯋꯥꯔꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯀꯌꯥ ꯑꯃ ꯊꯣꯛꯂꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯌꯨꯝ ꯑꯁꯤꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯋꯥꯏ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯒꯧꯔꯕ ꯇꯤꯋꯥꯔꯤꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯂꯥꯛꯂꯒ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯧꯔꯕ ꯇꯤꯋꯥꯔꯤꯗꯤ ꯃꯇꯝ ꯑꯁꯤꯗ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯤ꯫ 6 ꯖꯨꯂꯥꯏ 2016 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯒꯧꯔꯕ ꯇꯤꯋꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔ ꯄꯨꯝꯕ ꯗꯦꯜꯂꯤꯒꯤ ꯖꯅꯛꯄꯨꯔꯤꯒꯤ ꯍꯟꯇꯦꯗ ꯍꯥꯎꯁ ꯑꯁꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯒꯧꯔꯕ ꯇꯤꯋꯥꯔꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯂꯥꯛꯈꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯅ ꯀꯩꯗꯧꯔꯕꯒꯦ ꯍꯪꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯒꯧꯔꯕ ꯇꯤꯋꯥꯔꯤꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯍꯥꯛ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕꯗꯧꯅ ꯅꯦꯒꯦꯇꯤꯚ ꯐꯤꯜ ꯌꯥꯝꯅ ꯇꯧꯏ꯫ ꯑꯩꯒꯤ ꯇꯨꯡꯗ ꯃꯃꯤ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯀꯌꯥ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯏ, ꯑꯗꯨꯒ ꯏꯊꯟꯇ ꯂꯩꯕ ꯃꯇꯝꯗꯅ ꯍꯦꯜꯂꯤ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯒꯧꯔꯕ ꯇꯤꯋꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯖꯅꯛꯄꯨꯔꯤ ꯍꯥꯎꯁ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯒꯧꯔꯕ ꯇꯤꯋꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕ ꯈꯔꯗꯤ ꯐꯤꯜ ꯇꯧꯏ꯫ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯩꯔꯦ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯒ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ꯫ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤ ꯊꯣꯛꯂꯛꯂꯒ ꯒꯧꯔꯕ ꯇꯤꯋꯥꯔꯤ ꯑꯃꯗꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯕꯨ ꯌꯨꯝ ꯃꯅꯨꯡꯗ ꯀꯧꯁꯤꯟꯈꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯈꯩ ꯀꯞꯄ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯒ ꯂꯩꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯒꯧꯔꯕ ꯇꯤꯋꯥꯔꯤ ꯍꯦꯛ ꯎꯕꯒ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯈꯤꯕ ꯑꯁꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯒꯧꯔꯕ ꯇꯤꯋꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯈꯤ꯫ ꯒꯧꯔꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯦꯃꯦꯔꯥ ꯑꯃꯗꯤ EMF ꯃꯤꯇꯔ ꯀꯌꯥ ꯑꯃ ꯐꯤꯠ ꯇꯧꯁꯤꯟꯈꯤ꯫ ꯃꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯕ ꯑꯦꯛꯇꯤꯚꯤꯇꯤ ꯈꯨꯗꯤꯡꯃꯛ ꯔꯦꯀꯣꯔꯗ ꯇꯧꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯒꯧꯔꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯍꯟꯇꯦꯗ ꯄ꯭ꯂꯦꯁ ꯀꯌꯥ ꯑꯃ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯌꯨꯝ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨꯗ
negative energy leba thawai leba taragadi mafam aduda karigumba khara samin pirakpa any movement torokpa mafam aduda khillaga thamliba camera flash ngalakpa natragana EMF meter da signal fangi adubu Janakpuri gi yum asida thingnariba mawong asidi Gaurav Tiwari amadi mahaki team member singna mamangda amuk fawa thingnakhidriba mawong amani yum manung asida khinba camera amadi EMF meter pumba amuktada flash ngan silakpa sini Gaurav Tiwari amadi mahaki team member asina yum asida ahanba lakpa matamdadi nupi masa asida thawai spirit amakhak changlamba yai khallaga lakhibani adubu yum asi yoraba matung asidadi makhoina fit tawkhiba camera pumba amuktada flash torokpa amadi EMF meter pumba makal gi reading piselakpa asidadi yum asi normal oidre haiba khangki masidagi Gaurav Tiwari na EMF meter ama fairaga nupi masa aduna changkiva room aduda changsilli room asigi thong hek hangdokpaga Gaurav Tiwari gi EMF meter asi hena weird oiba reading show torokhi room manung asida hanadagi tuminna famlaga lermliba nupi masa asigi mamangda Gaurav Tiwari wa amata ngangdana leplaga leikhi masidagi nupi masa asina Gaurav Tiwari da munna yenglaga nokfet toraga sumna hairei nahak laklabra nupi masa asigi wahi asi tabada Gaurav ingak ngai karino mahakna aibu hana masak khangba zala haina khalli masidagi Gauravna yamna ingna tapna nahak kanano hayu ai nangonda karisu toroi haina hangi nupi masa asinasu Gauravsta tuminna wa amata ngangdana nokfet toraga munna yenglaga lei Gauravna amukasu hangi hayu nahak kanano nupi masa asina khumlei ai ithanda natana yum asida leiriba akhoi punamakna nahak bu khangi nahak matam chuppada aikhoi mayambu puraga chatlibadudi ngasidi aikhoi maraga sida atopa miyoi ama amu puraroidabra hairei nupi masa asigi wahai sing asi tabaga Gaurav Tiwari gi wakhalda wa nganglakliba asi nupi masa asina nate Gaurav Tiwari gi matungdagi nganglakpani haiba khanglakhi mahaki tungda miyoi ama leplaga nganglakpaga chap manakhi masida Gaurav tung onthoklaga yengkhide maramdi masida mahakna tung onthoklurabadi kari torokani haiba mahak fazana khangi timing asimaktada team member singna set tawsinduna thamliba camera singda yamne strange oiba creature ama capture tokhi hek yengbada camera gi maikaide yenglakpa mali ahanbadadi team member singa sigi wakhalda photo asibu capture toriba camera asi glitch tobo oiramba yai haina khali adubu atopa camera singdasu check toruba matamdadi camera loinamakta mami taraga leramkhi asigumba photo asi mamangda makhoina tokhiba investigation singda amuk fawa thingnakhidri maram asidagi team member sing asina yamna pakhatna Gaurav Tiwari gi manakta chenchillai adubu Gaurav Tiwari di room manung asida tuminna wa amata ngangdaba makhai statue amagum leplaga leramba thingnakhi aduga nupi macha asisu phamungda famlaga nokfet toraga Gaurav Tiwari da munna yenglaga lerami leiramliba phibam asi ubada team member pumba room asida chenchillai nupi macha asida masing yamlaba thawai spirit changchillaga leirabagi mawongni ngaihak leiraga Gaurav gyan taraklami mahakna gyan taraklaba matungda investigation asibu close toksinnaba camera footage pumba check tokhi aduga mahakna every investigation khudimak loiraga mayumda halamdai matamda adumak haiba yamne special oiba investigation khudingmakta sijanaba sentence amakhak leiri aduga Janakpuri gi investigation asisu loichilaga mahaki wahai sing adu hairei mafam asida leiriba thawai spirit boot bread khudingmak aiga loinana chalasi mafam asi thadoklamlo masi hairamlaga West Delhi gi Janakpuri haunted house ki investigation asi close toksinki Gaurav Tiwari amadi team member pumba yum asidagi thoklaklaga gari tongduna mayumda hanarai makhoina halakpa matam asida Gaurav Tiwari wa ama fawa ngangkhide mahakna investigation tauringai timing adudasu mahaki family member singna call hanjin torokhi adubu call ama fawa Gauravna paikhatkide ahingi pung ama makhairum tarpa matamda Gaurav Tiwari mayum yorai Gaurav Tiwari gi apopa mapana media da asumna haikibasu lei Gaurav numit asigi ahingda thabak halakpaga mahaki nupida asumna hairamki hairi Gaurav Tiwari gi masa asida karino khangdaba negative energy negative force kaya amana chingsinbadawna question senaraga lebadawna tawi makhoi mayam asina aibu question senaduna
ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯒꯗꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯤ ꯒꯧꯔꯚ ꯇꯤꯋꯥꯔꯤ ꯑꯁꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯁ꯭ꯄꯤꯔꯤꯠ ꯊꯋꯥꯏꯗ ꯊꯥꯖꯗꯕ ꯁꯥꯏꯟꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯒꯧꯔꯚ ꯇꯤꯋꯥꯔꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯗꯧꯅ ꯇꯧꯏ ꯍꯥꯏꯔꯤ ꯒꯧꯔꯚ ꯇꯤꯋꯥꯔꯤꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯅ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯁ꯭ꯇ꯭ꯔꯦꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜꯗ ꯐꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯒꯧꯔꯚ ꯇꯤꯋꯥꯔꯤꯒꯤ ꯅꯨꯄꯤꯅꯁꯨ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤ ꯊꯥꯗꯣꯛꯂꯣ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯒꯧꯔꯚ ꯇꯤꯋꯥꯔꯤꯅ ꯌꯥꯈꯤꯗꯦ 6 ꯖꯨꯂꯥꯏ 2016ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯋꯦꯁ ꯗꯦꯜꯂꯤꯒꯤ ꯖꯅꯛꯄꯨꯔꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯨꯔꯒ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯇꯥꯕꯗ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯄ 7 ꯖꯨꯂꯥꯏ 2016ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯒꯧꯔꯚ ꯌꯥꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯦ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯍꯥꯛ ꯕꯥꯊꯔꯨꯝꯗ ꯍꯥꯟꯅ ꯆꯪꯈꯤ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯇꯩꯁꯤꯡꯗꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯅꯔꯤ ꯒꯧꯔꯚ ꯇꯤꯋꯥꯔꯤ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤꯕꯗꯒꯤ ꯐꯅ ꯀꯨꯏꯅ ꯊꯣꯛꯂꯛꯂꯝꯈꯤꯗꯦ ꯑꯗꯨꯒ ꯕꯥꯊꯔꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯈꯤꯕꯗꯧꯅ ꯌꯥꯝꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯈꯣꯜ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯕꯥꯊꯔꯨꯝꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯕꯥꯊꯔꯨꯝ ꯑꯁꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯈꯤ ꯒꯧꯔꯚꯀꯤ ꯐꯦꯃꯤꯂꯤꯅ ꯊꯣꯡ ꯐꯛꯀꯥꯏꯔꯒ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯒꯧꯔꯚ ꯇꯤꯋꯥꯔꯤ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯒꯧꯔꯚ ꯇꯤꯋꯥꯔꯤꯒꯤ ꯉꯛꯁꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯥꯛꯁꯤꯟꯈꯤꯕꯒꯤ ꯕ꯭ꯂꯦꯛ ꯃꯥꯔꯛ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯁꯤꯒꯤꯅꯤ ꯑꯗꯨꯕꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯁꯨ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯒꯧꯔꯚ ꯇꯤꯋꯥꯔꯤꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯅꯗꯤ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯌꯥꯅꯤꯡꯂꯝꯈꯤꯗꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯒꯧꯔꯚꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯀꯌꯥ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯗꯧꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯗꯧꯅ ꯇꯧꯔꯒ ꯂꯩ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯝꯈꯤꯕꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯄꯦꯔꯥꯅꯣꯔꯃꯦꯜꯁꯤꯡ ꯑꯁꯤꯕꯨ ꯁꯥꯏꯟꯇꯤꯐꯤꯛ ꯋꯦꯗ ꯑꯦꯛꯁꯄꯣꯖ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯁ꯭ꯄꯤꯔꯤꯠ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯋꯥꯏ ꯑꯁꯤꯗ ꯊꯥꯖꯗꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯎꯕꯅ ꯅꯦꯒꯦꯇꯤꯚ ꯐꯣꯔꯁ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯂꯕꯅꯤ ꯃꯁꯤ ꯐꯥꯎꯕꯗ ꯄꯨꯂꯤꯁꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯒꯧꯔꯚ ꯇꯤꯋꯥꯔꯤꯒꯤ ꯐꯥꯏꯜ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯈꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯋꯥꯏ ꯁ꯭ꯄꯤꯔꯤꯠ ꯁꯨꯡꯊꯥ ꯊꯥꯖꯈꯤꯗꯕ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯒꯧꯔꯚ ꯇꯤꯋꯥꯔꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤꯁꯨ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯤ ꯒꯧꯔꯚ ꯇꯤꯋꯥꯔꯤꯒꯤ ꯔꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯁ꯭ꯇꯣꯔꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯚꯤꯌꯨꯋꯔꯁꯤꯡꯅ ꯒꯨꯒꯜꯗ ꯅꯠꯇ꯭ꯔꯒꯅ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯎꯕ ꯐꯪꯕꯤꯒꯅꯤ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ